Ashida Eng Tappa Pamdaba Meeoi Khara Leire, Erang Faragadi Sel Tanba Yararoi Khanba Meeoi Khara Leire HAINA CM na PHONGDOKKHRE. Wafam asi Singjamai Assembly Constituency gi manung chana laiba Chingamakha Yanglem Lekai da laiba Chingamakha Nambul Mapol Development Committee gi Nipan Shiva Foundation denga mari leinana pangthokpa thoram amada phongdokhibani. CM Kem Chana Makhatana PHONGDOKHIBada mahakna khwaidagi nungaiba matam asi mahakna speaker oiringai matamni. Matamaduda Assembly Session loibaga mahaki miyamgi awat apa koina jatuna yengshinba ngamlami matamadu amuk lakpa pami haiba wafam thamki loinana mahakna jiribam jatuna Eng Tappa fibam ama thamlamduna hek halakpaga nonganbaga tronglawbi gi thodok thoktuna miyamgi irang matam khara adumak hauki matungda kangpopi lalaga senapati chatluraba matung ukrul lambida matik chaba security force thambiduna lambi chatokasin yanaba honabiyu haina miyamgi apamba phongdoknarakpana matik chaba security hek thamba numita ambush chatharatuna achauba pamdaba thodogama hekta makthoi miyamnasu pendaba sing tainafam leitabana lengakta hekta maktainei masina takpadi lamdamasida Eng Tappa Pamdaba Erang Loirabadi Sel Tanba Yararoi Khanba Meeoi Khara Leire takpani haiba wafam phongdokhi. Anirakak session pamaga ataygi matamdudi sangmonina cycle ma thawra koicha chalaga kendasi kamai tawlege na yenghuwa mayam leptana unaraga awarapa hangnabagi matam phangibat matamdo adu amukhana halakidrai da khalli Leibak si Leiba matam amagi Shanti ki pawjil piba galana Shanti puranawa community mayam si nusina tinanawa hodaba matangi adurumba CM urubasi hoi sona perko pungumni adu ai daita ne khalaga ina harawna logo taragasu hadi he no anbaga koigi thoi be irang singsina wakal si development gi wakan bau hek khanba ngamdabagi kamai tawna issue se loisan tage na khanbada asi so awa ba thabaga mani adu wari na sin basu ya ponte mamanga ai jiri bam se ani rak chale amuna helicopter sali amuna makhar sali pung taru musangi makhar sali makhar hale jiri bam da kuki paite mar maite punna aiga loina chak samine aduga khanaramba nusinarda basingdu magi meyumda loina hanjalaga nusinana lehowi aina halakpaga noalakpada trong lobida bom pokai na ngang anisi mama du sui aidi ikang kangomdana aina chaluba halakpa sandika porpa somda thama chauna irang adum hogi banandi prajasu prajagi saunung masi sarkar do unjan banatona atai upai leitabri adum onjali kangbu pilalaga ai senapati sali hale ukul chapagi lambida kuki gi khulamale thawai kuki ena adi amuk haigalaga ukul ki toan ba khun singda tangkul ki sinau singa wari sanarakanda mahadeva dagina litan ba irang thoki ba litan ba si security phajana thambiu hai aina hayin wan dagi phajana thamge na security phajana thamme sanna ba yadab du sana halle the same day litan dagi kilometer manga hagalaga mu ambush tarotna misam mani musi aduna aina thamjani si as a whole aikoi gi Leibak sida shanti hai ba posi supam pam do mi khara di leire na khali adi nuksi sanana aikoi dimapur lambi pharo ga sakatoba karbu bi sakatoba ukul sakatoba sida yesan ba Erang Faragadi Sel Tanba Yararoi Khanba mi khara di leire na khali aduna masi tamna thengnaraga khangbo winaba amadi masi khangna chatpagi matamdu